Fajinkiba Naga Taruk Thado Uhaina Sangsiluba Khongjanga Mari Lainana Naga People's Union Imphal gi Mihut Singna Chief Minister Unaruba the Chief Minister gi Maikai Hairakiba Wafam Sing Adu Miamna Yakidre Imphal gi Homsen Dukan Famba Sing the Potsai gi Mamal Hena Yunba Tinganaba CAF and the PD Amasung Wet and Measure Department gi officials Singna surprise inspection Chathagre Chief Minister gi Banglo Tamna Lakiba Miam gi Khongsat Security Force na Konung Mamang da Thatuna Tamli Nagagi Misam Taruk Thadu Nemsakib Gen Pam Lautogu Manipuri Anova Saktam Kaibaya Haibaya no Kwalauka Lauri Chief Minister Waikem San Masalak Laga Tabuk Suba Yang Silambata Riba Yang Lam Wakai Lamkai Kaitel Dagi Subnu Pawagi Haujik Satariba Koilas Tabagi Tabugas the contractor Sing Namiam Dagi Sauna Namtak Taraga Tabuk Sure Hairi Atuba Matam the department na meeting Sangbiduna guideline Yauba Mong the Tabuk Swan Jabadi Kongjang Sangsilagani Hairi Naga Taruk Paki Bagamari Lena Chenaba Meeoi Khara Phaba Hore Ayambalo in a Faragani Lelon Wi-Fi Kun the action Lauragani Deputy CM Namsakib Gengi from Lautoknaba Taksin Wafam Phone Tauduna Waris Haragani Su Eboget Tawagi Matang the Logi Matung Inna Satagani Highness Chief Minister Yumnam Kemsan Natas Piraglahari Naga People's Union Imphal Nasindurangasi Secondagi Hauduna Satakiba community upon Bagi Religi Salukam and Chief Minister Memorandum Amapisan Tres Yam Gowari Saro Matungi Paudamni Manipuri Police for modernization Taunaba Amadi Department Asihena Mapangal Kankanaba Anopa Makalgi Masinyam Vehicle Kayangasi Chief Minister Imam Kemsana flag of Yaokhre Meeoi Kaba Chinjak Yonba Amadi Chaba Thingkre UCK Komidok Kavai Soy FUC Kurai Konsam Laikai YOSC Club Kurai Amadi Kurai Konsam Laikai Apunba Kunai Kan Badumpi Lufna Koleba Mafam Singda Meeoi Kaba Chinjak Yonba Amadi Chaba Thingle Haina United Committee Kairang Komidok UCK Secretary General Nathadurak Pachirol Amana Fongduragli Luf Maria Sina Lauriba Fireb Asiki Mayok the Tabak Toraglabadi Maduda Tolakpa Fataki Tek Chak Pumba Masa Masana Pugadabani Haidi Nigi Bank Strike Hayang the Horaga Sigi Kungataruk Power Labak Sin Matuna Chatagani Taurang Lamba Numini Bank Strike Kongjang Adu All India State Bank of India Federation Mumbai Corporate Center ga management ga gimarakta pangthokpa mifam dagi yanaba purakpana maram oiraduna numinini asida khongjang asi changsilaroi dubit sing asida mausagumna bank branch sing mathau pangthoklagani haina State Bank of India Staff Association Manipur region gi maikai dagi cherol amana phongdurakli ahal ama thauri yanduna siramle ngase ayupung manga ga makhairom tarakpada pasoi PS na konba sagol tongba amasung yurembam gi marakta laiba merakhongi Pegri farm amagi manungda masagi chahi humfuga mangaram suraba Sukham Rajan Kauba Sagol Tongba Wang Lekai dagi ahal ama thauri yatuda sirablei Mahak farm asigi mapu oiduda chalai rakhibani mahakna farm asigi yumgi yotki fairelda thauri yanu siramba ngasi ayuk thengna rakhibani laikhidrabigi hakchang mahaki imung manungi mioi singna lautharaga aroiba mathau mangam pangthokre hairi Police na Fazan ki Youth Congress ki President yauna thomi mari magistrate na bel pikre Ngarang nungthil pung anirom tarakpada Manipur Pradesh Youth Congress Committee ki President W Ananna Luchingba Youth ki thomi singna babu parada leiba Chief Minister ki banglo ki gate tam na changsilaktuna thilaga Chief Minister tumduna leiranu haiba kholau yauna slogan sing lauduna changsin ki bakhongjang dagi police na faraba matung Imphal PS na case ama laukhatlaga makhoi ki custody da thamlakhiba Youth Congress ki President yauna thomi mari duty magistrate na Belpi Creek Khongjang asi changsin bagidamak Imphal PS na case FIR number 136522026 register tawduna laukhalaba matung asi nungthil duty magistrate ki mamangda makhoi bu numit mangani ki police custody remand pibinaba prayer tawduna puthuraki police na duty magistrate makhoi ki custody da remand pibinaba torakpana prayer bu Manipur Pradesh Congress Committee MPCC gi legal department ki chairman su oriba advocate Syam Charan Sanau amasung department asigi advocate MD Ravi Khan gi maikai digi akanba mong the objection tarakhibaga loinana Youth Congress ki President yauna thomi maribu bel pibinaba prayer tawki police ki maikai digi na custody remand pibinaba haijaki duty magistrate na nakalani maki wafam sing tarba matungda bel prayer sing adobo yaba piraduna makoi maribu lupali sing nifu amasung masiga manaba security amamang dagi bel bonda bel pirakre hairi Kedar ani fare security force na ngarang kong bananday bam laikai digi ning thaujam Vicky Elias Munal kontra amasung lapupa tera may laikai digi haujik na langjing maka laikai da lairaba ning thaujam Ishor Chandra Elias Loya Elias Hawailak pakunga mari kauba Manipur Revolutionary Army MRA gi kedar ani wangkai ayang pali lambi dagi fare makoi dagi two-wheeler ama mobile phone ahum amasung Aadhaar card ama fangle hairi Mapunsi chuppa jail da laibagi miya taduna lairakhiba prisoner ama sasinaba documents sizinaduna jail dagi thadoklamlei Bengaluru gi Parapana
Agrahara Central Prison da mapunsi chupa jail da leibagi miya tahaduna leirakhiba prisoner ama sasinaba court ki documents sing sazinaduna jail dagi thoklamne haina news agency amana report tawrakre report asigi matung ina hariba thawdok adu hokhiba chahi 9 ronggi mamang da thokiba thawdok amani ing 2001 da Sankare kauba Meeoi ama kidnap tawduna ransom tanbagi maralda IPC section 364A amadi 120B gi makhada mapunsi chupa jail da leinaba court na verdict piduna hariba Meeoi asi jail da leirakhi adu haukiba chahi 2018 gi aroiba matamda Supreme Court ke order amana hariba convict taraba Meeoi adu fine una lupa 10,000 thiyalaba matungda jail dagi thadokadabani haina sasinaba court ki documents sing sijinaduna chahi adugi November 18 da jail authority na thadoklambani hari sasinaba court ki documents sing sijinaduna mapunsi chupa miya taraba prisoner ama jail dagi thadokre haiba wafam asi chahi amarong gi matung da mari leinaba authority na khangmangamlakhibani hari Hiramasigi matangda Karnataka ki Director General of Prisons and Correctional Service na internal inquiry ama chathaba hauki inquiry asigi manung chana mari lainaba record sing Deputy Inspector General of Prisons Southern Range Bengaluru da sinaduna makata na verification chathaki hiramasigi matangda chathaba investigation da prison department gi maikai digi Supreme Court ki assistant registrar da contact tawduna mari lainaba record sing verify tawnaba pisinki madugi matung prime Supreme Court na mapunsi chupa jail da laibagi miya taraba Sankar na haukiba chahi 2018 gi November 3 da jail dagi thadoknabagi damak sizinakhiba court ki documents sing adu sasinaba documents sing ni maram aduna athuba matamda legal action lokhutkadabani haina khangalakhibani hairi Sankar na sasinaba documents sing sizinaduna jail dagi thokibada tongan ba Meeoi kaya chenaramba yai haina Prison Authority gi maikai dagi chingnaba lairi sasinaba document sizinaduna jail dagi thokraba Sankar athuba matamda faduna mahaki mathakta legal action lokhutnabagi damak Karnataka State Police na thabak lokhutpa hokre hari Pakistan da lanmi puba train da suicide bomb attack chotharakibada yamdrabada Meeoi kungamari sikre Pakistan gi Khanung chup thangba province Balochistan gi konung Quetta da lanmi puba train amada suicide car bomb attack ama chotharakibada yamdrabada Meeoi kungamari sikre amasung Yaokhre humdoi sokre nongmaijing attack adu makhoina tawbani haina separatist group ama oiriba Balochistan Liberation Army na phongdorakre railway line aduga thangnana leiba yum amasung building kaya marum sathina sokre pokhaibaduna train carriage khara mathakta mathanga onthoki amasung maichaki Quetta da leiba public hospital singda state of emergency amalau thokre doctor sing amasung atai medical staff pumnamak duty da lainaba order tawkre thodok mafam dagi pau piraduna Al Jazeera gi Kamal Haider na haukiba tha khara sida Pakistan da separatist group sing na attack kaya chotharakre hairi attack sing adu tamchiba halakre amasung Balochistan da Beijing gi infrastructure project sing gi mayok left to na Chinese workers sing da su target tawrakre haina mangna makha taraki China ki Xinjiang region bu Pakistan ki Gwadar port ka samnahaliba China Pakistan economic corridor gi makhada Beijing na Balochistan da infrastructure project kaya marum sagalakhibani Pakistan gi Prime Minister Shehbaz Sharif na extra thagatpa post amada attack adubu condemn tawkre asigumba terrorism gi pangdaba thabak sing asina Pakistan gi miyang gi firef sonthan bangamloi terrorism gi mawong khudingmak munthatnaba aikhoi gi firef ta aikhoi lengdana leigani haina mahangna haiki Lanmi sing puba train adu Quetta da leiba Samanpata signal lanthoklakhibada bomb thanna hapa car amana carrier adugi manungdagi amada thomgairakibani amasung maduna maram oiduna achauba mawongda pokhairakhibani Iran ga US ka dumi humfu gi deal tawnaba yana laire Iran gi thau yonba Strait of Hormuz hangdokpa amasung Iran gi nuclear program laksenbagi matangda khanaba si Iran amasung United States ki marakta tawnaba yana lairiba dumi humfu ni gi Trust deal amagi maru oiba machaksing adu oina lairi numit humfu ni gi ceasefire amagi manungda tol sing yaudana Strait of Hormuz hangdokani amasung jahaz sing ningthi jana chatpa yanaba ising lambi aduda Iran na thamkiba mine sing adu makhoina sengdoklagani masi global energy market sing da sathina sogankiba ising lambi aduda chathok chasin thinglamba du kokhalagadabana taramna okpa khungthang amani amaromda Washington gi nakanda Iran gi port sing da US na blockade tawba adu lokhoklagani Iran gi thau apan balaitana yonba yanaba sanction khara lokhoklagani hariba numit humphuni gi matam adugi manungda US na sanction sing lokthoknaba amasung fajinduna thamba Iran gi fund sing thadoklaba yai Draft aduda February 28 ta lan hokiba matungdagi US Iran muknabagi mayol oirakraba amasung mari sanabada yanaba purakpa ngamkhidaba maruoiba point ama Iran gi nuclear program yauri Iran na nuclear weapons ki thabak chathararoi
uranium enrichment leplagani amasung makhoi enriched uranium lautholagani haiba firef lohannaba agreement aduna honari. White House checkpoint na nongmai kaapkiba gunmen hatkre. White House manaki security checkpoint amada nongmai kaapkiba matung Meeoi ama US Secret Service officer singna kaaptun hatkre. Ngarang thangjagi numidang wairang pung 7 klom tabada Meeoi aduna Washington DC da lamfang namfam amada laiba Secret Service checkpoint amatamna changlakhiba magi bag tagi khulai ama satoklakhiba amasung mafam aduda posting tariba officer singda nongmai kaapa horakibada mahakpu Secret Service officer singna kaaptun hatkre. Secret Service agent singna khud handuna kaapada Meeoi aduda panki mahak anakpada laiba hospital amada pukhatki kona Sire haina lauthoki mata maduda President Donald Trump White House adugi manungda laite mahak karigumba Asok Apan amata thokide Secret Service personal amata sokide. House of Representatives ki manungda Republican singda Trump sokte haina extra thagatpa post amada phongdoki adubu President ki fibam adugi matangda White House na khudaki statement ama thokide. Republican House Majority Leader Steph Scalise na extra thagatpa post da accident adugi damak mahaki wakhal phongdoki amasung aikoi khudong thiningai oiraba matam singda lei haiki mafam adudigi pau pirakhiba Al Jazeera gi Kimberly Holkef ki matung ina White House North Londagi nongmai kaapagi makhol kuntra hena taki lon aduda laiba journalist sing chenaba amasung press briefing room gi manungda changjafam lawnaba order tauki. Police na koiba mafam adu koisinuna thamki amasung National Guard troops singna reporter singbu changba thingki. Thangjagi nongmai kaapagi thokdo asi journalist sing amasung miyamgi luchingba singi mifam chahi gi oiba White House Correspondents Association dinner pangthokliba Washington Hotel da chingnaba Meeoi ama fakiba April 15 da Trump hanaba honabani haina law enforcement authorities na haikiba dugi tha ama fadringai da thokibani. FIFA World Cup 2026 India ki TV channel amatana broadcast togani haibagi official oina lauthokpa ngamdana lairi. United States of America, USA, Canada amadi Mexico na punna host oiminaduna pangthoknaba sem saba pumnamak loiduna hawdokadaba numit adu khawrangna ngaiduna lainakhraba malemda khwaidagi chawba event ama oiriba FIFA World Cup 2026 ngasigi aikhoi miyamgi thongjinda leplari khud thektuna paaba yaragli adubu mapangal leiraba chawba laibak singi manungda amani haina chawthokjariba India na puwari da hanbo oina laiba asigi TV channel amatana FIFA World Cup asibu broadcast togani haibigi official oina lauthokpa ngamdana lairi. Malemda khwaidagi chawraba event ama oiriba FIFA World Cup pulumna laudaba amadi broadcast rights price aduga viewer masinga changdam naduna karigumba laiba asigi TV channel amatana broadcast togdaba haibasi atopa laibak singi mamangda aduki mati ikai ningai ni. Hiram asigi matangda FIFA gi official oiba statement matungina hojik fawbagi oina di India gi TV channel amatana event asibu broadcast togani haibigi official oina confirm tawba leitri. Handakta malem gi football masana gi apex body oiriba FIFA gi maikai digi phongkiba statement aduna makha taraduna India gi media company singa hoji wari shabagi thabak chathari. India gi TV channel singna World Cup sandoknabagi rights lawdana leiriba asigi maroiba maramdi event asigi broadcast rights price asigi sanagadoriba matching India gi pungfamda athengba hingnungai matung natraga ayu anganbada tabana viewer masing hantarakpagi oithokpa chawna leiba asini adumoinamak India da World Cup asibu broadcast tawnaba FIFA gi official singa makha tana wari sanariba singi manungda Star Sport, Geo Star, Sony Picture Network India amadi Doordarshan na chingba yauri. Haribasing asishu hojikmati official oina confirm tawba leitri adubu Doordarshan na event asi India da broadcast tawba yavi oithokpadi hojiksu lairi. India ki private broadcasting da World Cup asi broadcast tawgani haibigi official oina confirm tawdana lairiba asida India ki fans singi damak Doordarshan DD Sport na FIFA World Cup laiba asida broadcast tawnaba malem gi football apex body asigi official singa wari sannabagi thabak khumang chawsina changseli adumoina ma hojik fawbagi oina di official oina confirm tawbadi laitri. Matang asida panba yabadi Malem gi khwaidagi chawkhalaba laibak sing yauna chawkhalakliba laibak singna sel thum khak natana araiba thawna lingjal khudingma puthokuna amukta saruk yaba fanglabadi haiba manglan saganariba amadi malemda khwaidagi thak wangba FIFA World Cup asi India gi TV channel singda sandokani natraga sandokloi haibigi issue ama ohenduna mathang tha June 18 dagi hawgadoriba miyamna su chahi mari changna khawrangna ngairakpa FIFA World Cup 2026 broadcast tawnaba right official oina hojik fawba India gi TV channel amatana lawba ngamdana lairiba asi karigumba India na khwaidagi ngaujariba cricket haiba masana adugi matangda oiramlabadi hojik tholiba issue asimak thoklamdabasu yai haina football da ngaujaba Manipur gi maikai kaya dagi pendaba wafam sing phongdoknarakli.